Akaswani Imphal Ngangom Kiran Pau Pajari Ahan Bedamani Pau Miam ki Saukat Thorang Singing Tina Paket Pagidamak Liangmai Naga Council Manipurna Mukhyamantri Nongthom Biren Buthagat Pong Dokrai Manipur ngasi akak araw amadi nungsit yaw na sukiba nongna jila kharad yum kay humdok pu yaw na amang atasing tohan kray. Malem gi ati mapam singaloy na Manipur sungasi World Alzheimer's Day gi thorum pangthok na ki Aam Aadmi Party gi lusing bi ATC ngasi Delhi gi Mukhyamantri oina wasak laukray amasung Vice Chief of the Year Staff oiriba Air Marshal Amarpreet Singh na mathangi Chief of the Year Staff oiragani. Liangmai Naga Miyamna Matam Kuinedagi Taknaduna Lakpa Tabaksing Tabak Tontok Pibagidamak Liangmai Naga Council na Mukhyamantri Nongthom Biren Buthagat Pongdokray. Imphal ngasi Paumising Unaba Mada Liangmai Naga Council Manipur gi Vice President Ushongbu Charanamai na hai Liangmai Naga Singna Tama Pham Singda Mukhyamantri Masana Lakpa Matamda Thabak oina pangthokani haina piramba thajabasing matam sana thabak tontok pirakhi masigi manung channa makhanda kaithel ama sabi ki amadi tongan tonma scheme kaya gi kanabasing phanganbiki Masigi matakta Liangmai Naga Singna Tama Pham Singda lambi thongi phium phagat hanenaba thorang kaya su paikit piki Mamangi Mukhyamantri Singh manungda Sri Biren Singna Liangmai Naga Miyamgi puning amadi pamjaba sing khangna thabak to onthok pirakpagi damakta Mukhyamantri Nongthom Biren Singhbu thagatpa phongdokki Chief Minister akhoi Sir Biren na hek laba kanda akhoi Liangmai akhoi awaba makhaisi mana akhoi muda nungsibidna ayamba sumaina ingbi development amasung akhoi memorandum pikiba makhaisi mana akhoi muda yauhan bibigi damakta akhoi sem Biren Singhbu akhoi thagajaba phongjabani asiga loinana akhoi Biren Singhna mana hek puba hobudigi akhoi awaba kya leib zabatarsu masamaknasu lakzaraga 2021 dasu konsa khun dasu masana laraga mana lakhi 22 dasu akhoi makuilongdi gi sagangi dasu masamana laraga mana promise tawkhiba makhaisi akhoi da scheme makhai warsu kri warsu mana subana tunghan pikhi asi khak sunatana mana handak mana sem purak bidiki akhoi Liangmai apun gi damakta mana promise tawkhiba makhaisi tunghan pibi damakta akhoi na maunda thagajaba sumana phongo zabani Manipur ngasi akak araw amadi nungsit yaw na sukiba nongna jila kharada yum kay humdokpa yawna amang atasing tohan kray Thobal jila gi wangjing amadi Kairen Bikhok na singma pham singda kan manungsitna yum kai kaya humdokki None jila dasu akan manongli nungsitna mapham kaya da sawna amang ata thokki nong nungsit aduna jila asigi tongan mapham singda laphu amadi haira thaba pham kaya amang ata thohalle Yumthak kaya humdokre electric pole kaya tektuna maishu phangkhidre wa amadi upal kaya maru phukle nong amasung nongni nungsit asina low lokpa yaraba lawpham kaya dasu amang ata thohalle Amoromda ngarang Celsius degree ni punithoi dasmik ama taruk yongna saduna khwaidigi saba nimit oikiba none jilada ngasigi nongli nungsit adugi matungda Celsius degree 15 da hantarakre jila asigi oina nongjugi sang millimeter ohum yauki second amada meter 10 gi sang yongna nungsit kanna sitki Imphal gi mapum ayambada ngasi nungthil akak araw yawna mayai oirapat sangda nongchuki nongchuba sina maramoiduna sabgi sang hantaraktuna Imphal ngasi Celsius degree 13 da laiki Met Office ki fauna hai hayengsu Manipur gi mapum kharada mayai oirapat sang yawna akak araw yawna nongchuraba yai Rajya ki Fisheries Department ngasi tongan mapum singda laiba pukri singda nga masa sing thadakre madu department asina satharakliba nga masa thadabagi saruk amoina pangtokibani ngasi lilong chajing pukri asoba kwakaithal laisrom laikai lamdong laikai lukram lerak kawa pukri asoba chanam pukri amasung waikhom laikai pukri na singbada nga masa lising kaya marum thadaki ing kumja lising amsamapan nifumapan ge September 18 da Silongda Maras Borasandrana Bharat Sarkar ge merger agreement sahi tawnakiba du yaning da phongdoktuna National Revolutionary Front Manipur NRFM na kaukiba pung 19 gi Manipur banna miyawgi mahuksa gi punchida kaiba thokki lambida lanai gari khara natana passenger puba gari sing ichen chenakide mahilosing yawna kaithela di dukan sing thong lonaki Swasthya Bharat Abhiyan campaign gi saruk ama oina ngasi khundrakpum gi Nature Cure Hospital lagi khundrakpum mele kai fawda lamtu sengba gi thabagadu langjing da laiba CRPF ki DIG R Duidang amasung commandant
kunjarani gi yang makhada lamdam adugi club aniga khusamnaduna sinkibani Swasthya hi seva campaign gi saruk ama oina ngasi Tamenglongda lamsang lamjel amasu pangthokre lamjel adu jila asigi deputy commissioner Dr. L Angsim Dangsawana district headquarters ta leiba Haipok Jadonang Park tagi lamthaki tungda manga suba Manipur Rifles ki get fawu sialura matungda amuk hanna hanagi mafamda tunglaki lamjel adu lu nanba masung akoibagi piu ngak senbagi matangda miyam wakal tahanna nawa pangthokibani tharmada jila asigi SP yauna atai makok thongba official kaya saruk yaki Amot akai laitaba Bharat ama oila si hai hiram da pangtukliba swachhata hi sabali singani kunmari ga sarukama oina ngasi district police Sandel na sinduna pak sanna amot akai sengdokre Sandel gi mini secretariat ki horga Chandin police station phawbda laiba amot akai sing ngasi gi thoromadu da sengdokki Rashtriya Posan Magi Thorum ngasi Imphal West Jila gi manung chanba Khumbom block to pangthokre Khurkhul Sebok Laikai Community Hall Salam PSC amasung Lamsang dasu Posan Magi Thorum sing pangthokki pau gi marak thatna ateno break ama Nungsi jarba lomi sing mit pangbiro wahik kidamak masak khangdaba hidak kaptuna matam manghan biranu Lauda tabo wahik kitin namadi masigi marum macha mapi pumnamak tumna hatuna phau pami bun mit kun frani ngak thoktuna thambangam laba hidak BPMC natraga hopper anisigi marakta amayata sizinaduna laumi singi awaba laina kohan mangam lagani thajadaba tawbiganu manang nakpa retailer sing natraga Thaujal Agro Manipur Sagolwan Maino lekta phangbiragani Tabiriba Pawasi Akaswani Imphal dagini Malim gatai mapam singaloina na Manipur su World Alzheimer's Day gi thorum ngasi pangtoknaki Jenims ki Psychiatric Department ka Indian Psychiatric Society Manipur State Branch ka khosumnaduna Manipur su palan thormasi Jenims ta pangtokki palan thormasi kumsi sahi gi thimdi Time to Act on Dementia Time to Act on Alzheimer's haibasini National Health Mission Manipur ke National Mental Health Program State Nodal Officer waribi Dr. Athopu Maranita Devina Akaswani Imphal da hai World Health Organization gi matung inna malem gi oina dementia na naba mioi million yankhai mangarum lai hairi laina asi matam chana layang horobadi phabagi sang yamna wangi laina asi sahi hum phumanga gi mathak talaiba mioi singdana henna nagan mamaramna hairi ba sahi tangkak asi yorklabadi tongan tongan ba sajal sing tawduna laina asi naraktana ba hona bagi tangai fadaba lai Numit asi pangthokpagi maroiba maram sing khara panjarabada mipum khudingda Alzheimer's dementia gi maramda khanganaba awareness program advocacy amadi activity kaya ama pangthokpa karamna makhoibu stigma and discrimination tawbidana loina bigani khanganba loina health sector khaktana tana samaj asigi apunba effort ama changi haibasi khanganaba gi tangja ama numit asina bibiri Alzheimer's dementia hairiba anaba asi dementia haina khangnaba brain gi anaba kanglup amagi manung challi WHO gi matungina prithivida approximately mioi 55 million dementia na nari aduga lakli ba chahi kharasta su masigi masing asi leptana hengalakani haina thambiri Imphal is ki yambe mathak laikai da laiba temporary shelter home danga si psychiatric health camp ama pangthokre RIMS ki psychiatric department amadi SDC tulihan na punna khusum na duna sinba health camp aduda mioi chamarom layang kemadi hidak langtak sing sulem lian thokki Assam Rifles ex-servicemen rally ama ngasi kunipan suba sector Assam Rifles ki Kaksing garrison da pangthokre rally da Assam Rifles ki Director General Lieutenant General Bekas Lakhera thabakti ki potharaba Lieutenant General Konsum Himalay amasung makok tongba officer kaya saruk yaki thorung saruk ama oina ex-servicemen singda wheelchair hearing aid saishu amasung blanket asing bian thokki ex-servicemen lukhrabi amasung war veteran yauna Punamioi Chamrina Thormadu Sarkyaki, related to Tongan Toano Banksing, Fisheries, Social Welfare, Horticulture, Animal Husbandry Masung, Medical Department of Chingmana, Stall Sing Hangduna, Tongan Tongan Skim Singi Kanaba, Panganabahanaki. Assam Rifles None Battalion, Sindungasi Battalion, Asidalaiba War Memorial da, Matau Pangtopu the Lake Hidrabal Lands Night Kamamasung, Rifleman Anigimapamda, Ikai Kumnaba Utkray. Manipur Legal Services Authority ki makhada District Legal Services Authority Sandal na sindunangasi Tengnopal Jila gi Relief Camp singda Legal Awareness Camp Interactive Program pangtokre thormudu da ain gilam da khang herba mi kyana wa ngangki
Manipur kanma numit thorong masi Imphal East ki Chalowda laiba Irabot Park pangthokre Irabot Celebration Committee amasung CPI Lamlai Local Council na kusumnaduna pangthokkiba thorong ki saruk ama oina miyamna pungdomom ghatana gi ningsing yumbidagi hauraga Chalowda laiba Irabot Park phauba khongchat ama satki thorong mari lena wangang bada Manipur State Council Irabot Celebration Committee ki President Dr. M Narana hai Manipur ga hojik orik leba phim masida Irabot ki fajaraba wakalon singning singduna thabak tawbagi tangai fadaba lakli Kumja lising amasma nifuni panda North Eastern Frontier Province amasyamna na bohanarakpada Irabot na lusingduna yaning duba phongdokpa khongjang gi sarukama oina September 18 da lamlai maikairom da gi lakhi miyang khongchat ama pungdongmom da police na thingna bohanabada thoki ba thodok adu ningsingduna Manipur kanma numit asi pangthokpani Laumi sinmi apun lup lausan na sindunga si Imphal East ki pungdongmom da laiba laumi gi ningsing yumbida miyamna lai katuna laumi gi numit thorom pangthokre thorom madu mari lenena laumi gi mipam ma pangthok pagalonena tongan bu wafam kaya sarkar da taksina na warep nakhi madugi manungda matam gi oina laumi miyam da pifam thok maru marang sing mari lenaba department sing na matam sana pibiba Manipur gi irang na maram oiduna law uba yadan leriba lofam sing gi watliba khati puron sing athuba matam da pithok pamasung lofam kanana ba ain mapung phana rajya sida sanhanna ba haiba wafam sing yauri Loya lam apunba laumi lupna hairi hauzik lariba Manipur ge saktam ase Irabot na pamjaramba saktam adugi ona tainaba phibamni lup asina thadorok paserol mada hai hijam Irabot ase thakchi khasi naiba mareibak paramna munungsi jaba masung miyam ge dama khanjaba Manipur gi masak naiblu singba amani hauzik rajya sida wariba phibam asida Irabot ki wakalon sing miyam ne hena khanghanna nabagi pandamda lamdam asigi loijing loya sing da chatuna thorom kaya lup asina pangthokli ngasisu Irabot ki saktam da singnarakkiba Iraibak ki siktam da singnarakkiba numit haina Imphal East ki Lauksang khong mayai lekai da leiba community hall da thorum pangthokki paugi marak thatna ateno break amamuk Chatliba September amasung October tha asi National Ovarian amadi Breast Cancer Awareness Month kamari leinana numit khudingi ayupung mapal dagi tarani thoi fauba tha ani chupna gynecologist Dr. Basanti amasung Dr. Bandanana free gynae doctor consultation ge loinana free breast ultrasound screening breast mammography pap smear test amasung thyroid ki anabasing khangdoknaba USG sizinaduna screening lemna tawbagi khudongchaba pizari anabasingi oina PMJAY health card amasung government employee singi su khudongchaba pizari akupa marol gi damak AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Akasvani Imphal dagi pau tabiri Aam Aadmi Party gi lusing bi artist Marlena Singh ngasi Delhi gi Mukhyamantri oina wasak laukre Delhi gi Uparajyapal B.K. Saxena na artist masung maki mantri mandal bunga sinumit yung matungda Delhi gi Raj Niwas da thabak paiba masung aron mangakpagi wasak lauki Mukhyamantri artist galona wasak lauki ba cabinet mantri singadudi AAP gi lusing ba Gopal Rai Kailash Gehlot Saurabh Bhardawas Imran Hussain amasung Mukesh Alawatni artist Delhi gi Kalakaji Bidhan Sabha Kendra dagi MLA oina karakhibani magna Delhi gi ahum subanu pi Mukhyamantri ni mahaki mamangda hanana Mukhyamantri oiramba singadudi BJP gi Sushma Swaraj masung Congress ki Saila Dixit ni Hauzik Vice Chief of the Year Staff oiriba Air Marshal Amarpreet Singh na mathangi Chief of the Year Staff oiragani hauzik Air Chief Marshal oiriba Vivek Ram Chowdhury gi thabak paibagi matam loiraba matung thasi kunthra gi numijung matung dagi Sri Singh na phammasi puba hauragani Sri Amarpreet Singh Englishing masmapan marifumari gi December da Indian Air Force da fighter pilot stream da commission torkibani sanglo ma ki sahini pugi service ta tongan basing thaningai oiraba thabak kaya pangtokpada natana pham kaya su purakki Aroibada marwe pau amhanna Miyam ki sakut thorang singthina paket pagidamak Liangmai Naga Council Manipur na Mukhyamantri Nongthomam Biren ba thagat pa phongdokre Manipur da ngasi akhak araw yauna amadi nungsit yauna sukiba nongna jila kharada yumkai humdokpada natana amangata kya thoankrai Malem gati mapam singaloina na Manipur da ngasi World Alzheimer's Day gi thorum pangtok nakhi Aam Aadmi Party gi lusing BRTC ngasi Delhi gi Mukhyamantri oina wasak laukre amasung Vice Chief of the Year Staff oiriba Air Marshal Amarpreet Singh na mathangi Chief of the Year Staff oiragani Paulo Jari